Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Indo-Tibetan Border Police Force ki humpuhumdoi shuba raising day thauram ngasi pangthokli. Cyclone Danana Manipur yauna awang nupuk Rajya Singh, Assam, Meghalaya, Nagaland, Mizoram amasung Tripura da ngasi akanbanong chugani hari. Kendra Sarkar na Tamil Nadu gi sahar taramathoy da anoba private FM radio singi damak darkhast kauri amasung Tarisuba Intergovernmental Consultation da saruk yanaba German gi Chancellor Numithumni gi khongsat ngasi Bharat da thunglaragani. Indo-Tibetan Border Police Force ITBT gi humdoi shuba raising day thauram ngasi pangthokli. Numit asina lakpada Pradhan Mantri Narendra Modi na nungaiba phongdorakli. Social media da thagalakpa post amada Pradhan Mantri na hai ITBT gi thauna faraba lanmi sing amasung makhoi gi imung manung sing dasu epa pausal piri magna hai force asina leibaga sigi damak thauna leina kathokpa gi damak thagatpa phongdorakli. Makhoina nongju nungsa amadi ainga sa khaidana lebak asigi damak thauna fana lanthengnari. Griha Mantri Amit Shahana Indo-Tibetan Border Police ki raising diga yapa pausel pirakli. Social media da thagalakpa warolambada Siri Shahana hai force asina maraibak ningba masung mathauna phabagi damak lebak asina sauthokchari. Amaromda Mukhya Mantri Nongthombam Biren Singh nasu numit asina lakpada yapa pausel piri. Maki pausel da Mukhya Mantri na hai ITBT na hanbalaitaba thaunaga loinana lebaki damak kathokliba asi makhatan adumak kathokhigani haibagi achauba thajabalai. Makhoigi wakhalona sina lebaka sigi miyamda hanbalaitaba thauna piragani. Miramdagi pairakpa uchek Amur Falcon yauna lamlaki sa uchesing hatanaba None jilagi district magistrate na Khangan bagaloina na khunja sing na pariba air gun sing hayeng phawbagi manungda pikhalaknaba haire. Zila asigi district magistrate na thokpa chirolamada hai Miramdagi pairakpa Amur Falcon hauzik None jilada saktaraba hure. Uzegasi November tha loirakpa phawbada saktaraba matung amuk paikhigani. World Human Rights Protection Organization na Manipur Sinduna United Nations Organization numit thauramasi Imphal gi Major Khulda leba Manipur Press Club ta pangthokli. Loop kaya gi luchingba kaya na thauramasida saruk yare. Managing Agro Biodiversity in Northeastern Indian haibasida numitumni gi oiba jati gi mifama ngarangdagi Meghalaya gi Uniamda hokre mifamasida lebaga sigi Vaigyanik researcher amadi mahiroi kayana saruk yare. Thauramadu saruk yaraduna Meghalaya gi Rajyapal C.H. Bijaya Shankar na hai nahasingna lahu sungi thabak thauram sing paikhatpada mai onsin bayam namak tangai phade magna hai matam karamna lahu singubagi thabak laithok hangadagi haibagi wakhalon puthoksi masina senmilon Phagathan batan natana chauna mating oiragani. Rajyapal na hai Rajya aduda Ayurveda amasung medicinal plant kaya marang kaina phangli maramasina lau singugi thabak lomda hena pungning sangsilasi. Arunachal Pradesh Sarkar na pensioner amasung employee singda dearness allowance amasung dearness relief ta chada uhumgi changda hengatnaba ayaba pikre masi sayasigi July amadagi chanaba haure haire. Mukhya Mantri Pema Khandu na thaurang asibu lauthokladuna hai Sarkar gi karmachari singda paikhaliba thaurang asina chauna kanaba phanghalagani. Karmachari singi house rent allowance su hengathalle. Pradhan Mantri Narendra Modi gi pukningi wa man ki baat ki sama taramanga suba tangkak tha sigi kuntareta Akaswani gi thongda sandokani. Thauramasi AIR News, DG News, PMO amasung Information and Broadcasting Mantraloy gi YouTube channel singdasu live streaming tawgani. Tabiriba pawasi Akaswani Imphal dagini. Nonglay nungsit danana Urisha gi samudra khongban yoksilaktuna Bitar Kanika amasung Dhamrada ngasi ahing athengbada yorokpa yai hari. India Meteorological Department hari nonglay nungsit asi pungda kilometer chamadigi chamakun phawbagi changda silaba yai. Masina hayeng ayuk angan bapawbada Urisha gi mafam kayada sokhalaba yai hari. Nonglay nungsit darana Urisha gi Kendrapara, Balashore, Mayurbhanj, Jagatsinghpur amadi Bhadra jila da khwaidagi hena amangata thogalaba yai hari.
राज्य सिगी अतोप जिला मापनदसु अकनबा नोंग चुरबा याय भुवनेश्वर की बिजू पटनायक इंटरनेशनल एयरपोर्ट ngasi numidang wairam pung 5 dagi hayeng ayuk pung 10 phawgi flight sing cancel tawkhre राज्य सिगी अकुटपा मफम सिंगदा लबि मियोय सिंग साफगदबा मफम सिंगदा थांगदोकपा हौख्रे स्कूल कॉलेज यूनिवर्सिटी अमसुंग सरकार की इंस्टीट्यूशन सिंग हयेंग फावबा सुटी लाउथोखरे सरकार की कर्मचारी अमसुंग डॉक्टर सिंग की सुटी सिंग कैंसल तौदुना मसा मसा की मथौदा हंजिनबा हाइख्रे पैसेंजर रेलगाड़ी सिंगसु कैंसल तौख्रे nga phaba miyoi singsu samudra khongbanda nga phadanaba akanba pautak pikre amaromda cyclone dana na manipur yauna awang nongpok rajya sing assam meghaloi nagaland mizoram amasung tripura da ngasi akanba nong churagani hari nongchup bengal da su nonglenu asina maramoiduna sexual thorang oina red alert lauthokre indian coast guard na cyclone dana dagi ngakthoknabagi damak sexual thorang kaya lokhali ngaksel mantraloy na hai Odisha amasung nongchu Bengal da Coast Guard na jahaz aircraft amasung remote operating station singda mikumna humsingna lainaba khangan khre Kendra ki information amasung broadcasting ki rajya mantri Dr. L. Murugan na Tamil Nadu ki sahar taramathoi da anauba private FM radio singi damak darkhas kauri hariba sahar taramathoi asi hauji ki oina private FM station amata laite Chennai da tongan ba Chamber of Commerce ka hauji chathariba FM radio auction laubagi thorom da mantri na hai laloliti ki thabak thorom singda apan ba piba ariba law sing lising ama chamnga lauthokre amasung tongan ba sakot thorangi project ki damak lupa koti lakh tara manga kaithokre mangna hai samaj ki sakot thorangi damak social welfare scheme kaya paikhatle masina bharat pu lising ani nifu taret fawbada vikshit bharat ama ohenna ba pandam thamli FM radio station sing Pakthok Chauthoropogi matang Dr. Murugan Nahai, Tha Sigi Tara Marida, Lebaga Sigi Tongan Mapam Sing the private FM station Chani Kuntra Mari, Nilam Lautokre. Rajasthan Amasung Uttar Pradesh ki Bidhan Sabha Mikhalgi, BJP ki Mirep Singhi Ming Lautokre, Rajasthan Chaurasi Bidhan Sabha Kendra da Sri Karilal Nanumana Lamba Thengnaragani, Uttar Pradesh ki Oina, Bidhan Sabha Kendra Taret ki BJP ki Mirep ki Ming Lautokre, Amaromda Jharkhand Mukti Morcha na umlakshubo oina thorokpa lista mire mangagi ming lauthokre ningsingba yai hanana dolasina miep nefu mathoi gi ming lauthokhrabani November 10 da pangthokadoriba Maharashtra Bidhan Sabha Mikhalgi damak ngarang phawbada mirep sama yangkai humdoina mirep se pisilakre Rajya sida puna Bidhan Sabha Kendra sani marphuni panlai mirep se pisinbagi aroiba numit Tha sigi kunma pani tarisuba intergovernmental consultation da saruk yanaba German gi chancellor Olaf Scholz numithumni gi khongchatang asi Bharat thunglargani Pradhan Mantri Narendra Modi amasung chancellor scholars na leibak ani gi oiba wafam kaya su khanagani hari luchingba ani na hayeng security defense cooperation amasung selthum tengbang pinabagi matangda kumna khanagani luchingba ani na taranipan suba Asia Pacific Conference of German Business tasu sarak yagani Thorom asida German Bharat amasung atopa leibak singdagi laloliti ki luchingba satruk Yankai rom saruk yaraba yai hairi Pradhan Mantri Narendra Modi na Bengaluru da building amani kai kiba thogdokta misi mina yaw kibabu nungai taba phongdorakli social media da thagat pawarolama da Pradhan Mantri na hai leikidraba miyoi singi imung manungi awabada sayuk yari amasung asokpa miyoi sing athuba matamda fagalangnaba ishwar da thauniri Sri Modi na Pradhan Mantri National Relief Fundagi Leikidraba Miyoi Singi Imung Manungda Lupa Lak Aniani gi ex gratia piragani aduga asokpa singdana Lupa Lising Yankai piragani haina lauthokre Jammu Kashmir Police na Gandarwal Jilla da hokiba nongmaijing nimita attack chathabada chenabani haiba mapan gi terrorist ani gi photo miyamda khangan kare Gandarwal gi Gagangir camp ta thamba CCTV camera footage tagi makoi ani gi masak adu khangba ngamkhibani aroibada maroiba pau amukhana Indo-Tibetan Border Police Force ki humpuhumdoi shuba Raising Day Thauram ngasi pangthokli Cyclone Dana na Manipur yauna awang nongpok Rajya Sing Assam Meghaloi Nagaland Mizoram amasung Tripura da ngasi akanba nong chugani hari Kendra Sarkar na Tamil Nadu gi sahar taramathoi da anauba private FM radio singi damak darkhas kauri amasung tarisuba intergovernmental consultation da saruk yanaba German gi chancellor numithumni gi khongchatang ngasi Bharat thunglargani pauloi jare